kaya thoklasano punamak mayoknaragi ninglakle ahenba athingba piraklingai matik hena naksinanaba pambai oinaragli telaba matam kharasida atuki matik chesinahankhre thamoyanido ithoklageso ningnadri handoklageso khanadri waraunaba saunaba thajanadaba khudimak mangkhiduna nungsiba thajaba haibasina mangda thaduna khungthang amatada manana chaminaba hawragli asigumba ningsinghenbi amadi salainganbagi achepa mari asi ubada khagemba harauba phawbaga loinana mipaijai samchaisu adumangai pakhachei macha asigi punsida kari thoklagaba haiduna samchai ayuk anganbado magi homda laktuna leiriba ahalaman singdugi awanungai paw tarba matung malemgi rumda changlai adabu kadada malemdi leiramdre thoini hena khalluba tawdana thoklaklaga homadubu senariba agang nupa macha amada hanglai napal malemdi leibu dena kadomda chani hairamge aisu ayuki breakfast pige na changubada leiramdabadagi thiramibane babo ngasigi tholaktriba natro ngasigi udri samchai pukningdadi karigumba khara chingnari adubu agang aduki mamangda uthokludri fare nathau tawjaruru mang masana zargi haidri phawbadi piruranu thamodum breakfast to nupa macha do thokre samchai akoibado haifet yenglamlaba matung gate lomda thoklaklaga security ki manakta changsinda hangli ngasigi kana thokiba yawi security adu sukhumlei aina ngasai digi leibusida kana su thokide changakpusu pabung mathantani fare ai chalena khara hayu angang singda samchai hanna yengamda thoklakle maha khangi malemna chalamgadaba mafam aduna makhatana kumna thirudre handak maragasi malem khara toina asumna swai mangba tawi mahangna su chinglei malemna karigumba aronba thabak khara paikhat prakhana samchai magi gari do homdagi thaudoraktuna mana khangma mafam amada chumring lakle mafam adu imphal mayoldagi thoina lapa mafam nati mamangai chahi kunmuki matam adudadi lambi thong ipik pikna ichik chikladuna chingya tamya oina leiramba mafam amani adubu hujikti phanayamna honglamle haiba yare gari do sum thorakpana ngamtak tawba chingchep ama lanthoklaba matung khutak tawba leirak ama kham thengna changsilaba matung manung ithang thangna leiriba khongbanoi lampakoi napi singna songna akut pa mafam yengduna ising macha tungduna leiriba paktak tawba mafam adu yaurabada samchai khara laptakna gari du khamlaga gari dagi kumtharai chingnaram mapumba chumle male mafam adu koina chiksina yengduna akangba mapana mada leptuna lerami samchai so malemda mafam adu da lerambada thoini hena ngakku pharudi gari khambagi makhol tabada lakliba misakado samchai orangani haibasu malemna duma khangi samchai changsilaktuna malemgi nakanda lebladuna hairi breakfast su charga chaladi phadoba malem awaba saktam lo sindana nokfetong nakhumlei nangi angang singdo aibu senaba yamna kali handak aini isa khara nungai tabagi soli leibu sina su heli moina ibu senam mapana ngang thogi haibaga yaba nati moisu inarak togi hekta adudadi aisu ek sauningaduna moina tumingai nungadringai de hek tholakpani dana asomdadi thinabada loihore tigi thirasanu ani do nga ka mok tumin leini samchai wa hodo phom khangde amuk malembu yenglei karingum khara hainingbagi matawgo migi midengi arthalaina khangba ngamlaba malemlo oina hairi salai nganba aina munna khanglaba ichan adugi samathakta nupa macha si aigi isana thawaina khoida zaraba misakni aigi isa apangbi nate mahagna magi damak matik chare haina khanjaraba misakado mapa aina suyai nauzariba thamoyani do thugai biragum sida samchai apokpa mapana ayaba pirabada samchai yeluba ngamdri samchai di chumnada leisna amadi chinglai gi manak nakna
ꯅꯤꯡꯁꯤꯡꯅ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯌꯥꯅꯤꯡꯗꯕꯅꯤ ꯑꯗꯨ ꯅꯠꯇꯅ ꯊꯣꯏꯅ ꯍꯦꯟꯅ ꯁꯂꯥꯏ ꯉꯥꯟꯕꯕꯨ ꯌꯥꯅꯤꯡꯗꯕ ꯄꯥꯝꯗꯕꯗꯤ ꯁꯝꯖꯥꯏꯁꯨ ꯐꯥꯎꯗꯦ ꯁꯝꯖꯥꯏ ꯁꯣꯂꯤ ꯁꯣꯂꯤ ꯍꯥꯏꯔꯤ ꯑꯗꯨꯗ ꯇꯥꯃꯣ ꯏꯃꯨꯡꯗꯨꯗ ꯏꯁꯥꯅ ꯂꯩꯔꯨꯒꯗꯧꯔꯤꯕꯁꯤꯕꯨ ꯃꯥꯂꯦꯝ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯗꯨꯅ ꯍꯥꯏꯔꯤ ꯍꯥꯏ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯄꯪꯂꯥꯏ ꯂꯥꯏꯅ ꯐꯪꯕ ꯄꯣꯠ ꯅꯠꯇꯦꯅꯦꯍꯦ ꯑꯍꯥꯟꯕ ꯎꯅꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯅꯔꯒ ꯃꯤꯀꯨꯞ ꯑꯃꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯒ ꯐꯠ ꯍꯦꯛꯇ ꯊꯨꯡꯅꯕ ꯅꯨꯡꯁꯤꯕꯗꯨꯕꯨ ꯀꯌꯥꯝ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯏꯁꯣꯔꯅ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯕꯅꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯀꯤꯕ ꯈꯨꯗꯣꯡꯊꯤꯕ ꯂꯝꯕꯤ ꯀꯌꯥꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯂꯥꯟꯊꯣꯛꯄ ꯉꯝꯃꯤꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯃꯛꯅꯁꯨ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯕ ꯐꯥꯎꯏ ꯌꯦꯡꯕ ꯇꯥꯕꯅꯤ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯂꯩꯁꯅꯥꯒꯤ ꯃꯥꯌꯣꯛꯇ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏ ꯉꯥꯟꯕꯅ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯁꯤꯡ ꯍꯦꯟꯕꯤꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯀꯠꯊꯣꯛꯂꯒ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯏꯅꯦ ꯁꯝꯖꯥꯏ ꯃꯗꯨꯅ ꯍꯌꯦꯡ ꯇꯨꯡꯗ ꯑꯉꯥꯡ ꯑꯅꯤꯒꯤ ꯊꯃꯣꯏ ꯀꯥꯏꯍꯧꯔꯕꯗꯤ ꯃꯗꯨꯁꯨ ꯌꯦꯡꯕ ꯉꯝꯈꯤꯒꯗ꯭ꯔꯥ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤ ꯂꯥꯟꯐꯝꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯌꯧꯗ꯭ꯔꯕꯅꯤ ꯇꯥꯛꯄꯅꯤ ꯑꯗꯨꯅ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤꯡꯗꯣ ꯃꯊꯟꯇ ꯑꯗꯨꯝ ꯊꯦꯝꯖꯤꯟꯖꯕ ꯉꯝꯈꯤꯅꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯁꯦꯝꯆꯥꯏ ꯑꯩꯗꯤ ꯄꯨꯟꯁꯤꯁꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯋꯥ ꯑꯅꯥ ꯈꯥꯡꯗꯅ ꯅꯨꯡꯉꯥꯏꯗꯨꯅ ꯇꯍꯧꯔꯛꯑꯒ ꯅꯨꯡꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯈꯪꯅ ꯍꯤꯡꯕ ꯀꯧꯒꯗ꯭ꯔꯅꯤ ꯑꯋꯥꯕ ꯈꯥꯡꯉꯒ ꯅꯨꯡꯉꯥꯏꯕ ꯂꯣꯛꯄꯅꯤ ꯋꯥꯖꯁꯅꯨ ꯈꯜꯂꯤ ꯁꯦꯝꯆꯥꯏ ꯇꯨꯃꯤꯟ ꯂꯩ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯃꯛꯅ ꯃꯥꯂꯦꯝꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯌꯥꯅꯤꯡꯂꯦ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤ ꯃꯗꯨ ꯈꯪꯂꯗꯨꯅ ꯃꯥꯂꯦꯝ ꯁꯦꯝꯆꯥꯏꯗ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯂꯤꯅꯕ ꯍꯣꯠꯅꯔꯤ ꯌꯦꯡꯉꯨ ꯁꯦꯝꯆꯥꯏ ꯅꯇꯩꯃꯗꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯅꯇꯩꯃ ꯂꯩꯃꯗꯣ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯏꯕꯥꯅꯤ ꯆꯥꯃꯔꯛ ꯀꯥꯏꯅꯩ ꯆꯥꯃꯔꯛ ꯊꯨꯡꯅꯩ ꯃꯥꯒ ꯑꯩꯒꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯔꯥꯏꯕ ꯈꯛ ꯑꯣꯏꯈꯤꯗꯦ ꯃꯥꯕꯨ ꯍꯦꯛ ꯊꯦꯡꯅꯔꯛꯄ ꯃꯤꯀꯨꯞꯇꯒꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯃꯍꯥꯛꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯨꯝꯅ ꯄꯨꯟꯁꯤꯒꯤ ꯂꯥꯟꯃꯤ ꯑꯃꯅꯤ ꯏꯀꯨ ꯏꯅꯦꯝꯅ ꯑꯩꯕꯨ ꯀꯌꯥ ꯄꯥꯝꯈꯤꯗꯕ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯃꯥꯕꯨ ꯃꯃꯥ ꯑꯣꯏꯕ ꯀꯌꯥ ꯄꯥꯝꯈꯤꯗꯕ ꯍꯧꯖ ꯀꯌꯥꯔꯛꯅꯤ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯈꯤꯕ ꯑꯩꯒꯤ ꯑꯅꯝ ꯀꯟꯕꯒ ꯃꯥꯒꯤ ꯅꯤꯡꯈꯤꯕ ꯍꯣꯡꯗꯕꯒ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯗꯨꯅ ꯏꯕꯥꯅꯤ ꯄꯟꯊꯨꯡ ꯌꯧꯈꯤꯕꯅꯤ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯂꯥꯏꯃꯛꯅ ꯐꯥꯎ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯗ ꯀꯜꯂꯛꯄ ꯐꯥꯎꯔꯕ ꯃꯥꯜꯂꯤ ꯏꯕꯥꯅꯤ ꯁꯨꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯕ ꯂꯝꯕꯥ ꯆꯥꯔꯣꯏ ꯈꯜꯂꯕ ꯃꯥꯜꯂꯤ ꯊꯧꯅꯥ ꯐꯕꯤ ꯃꯍꯥꯛꯇꯣ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯅꯝ ꯀꯟꯕ ꯑꯁꯣꯟꯕ ꯑꯩꯕꯨꯅ ꯊꯝꯕꯤꯔꯝꯃꯤ ꯅꯇꯩꯃꯒꯤ ꯃꯤꯍꯨꯜ ꯈꯔꯗꯤ ꯏꯆꯥ ꯅꯤꯡꯁꯤꯡꯗ ꯌꯥꯎꯏ ꯃꯗꯨꯅ ꯌꯦꯡꯕ ꯇꯥꯔꯦ ꯏꯆꯥꯅꯤꯒꯤ ꯀꯨꯝꯍꯩ ꯇꯥꯃꯣ ꯋꯥꯐꯝ ꯑꯃꯒ ꯀꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯄ꯭ꯔꯤꯌꯣꯕꯔꯇꯗꯨ ꯈꯪꯉꯤꯗꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯁꯛꯀꯗꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦꯗ ꯊꯣꯏꯅ ꯍꯦꯟꯅ ꯅꯪꯅꯔꯨꯗꯕꯅꯔ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯒ ꯂꯦꯡꯒꯥ ꯑꯣꯏꯕꯤ ꯑꯃ ꯂꯩꯈꯤꯕꯗꯣ ꯈꯪꯉꯤꯗꯅ ꯈꯪꯉꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯤꯡꯗꯣ ꯂꯨꯆꯤꯡ ꯍꯥꯏꯕꯅꯤ ꯂꯨꯆꯤꯡꯒ ꯁꯂꯥꯏ ꯉꯥꯟꯕꯒꯁꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯃꯥꯜꯂꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯅꯨꯡꯁꯥ ꯊꯤꯕꯤꯕꯗꯤ ꯍꯥꯏꯔꯨꯅꯨ ꯃꯥꯂꯦꯝ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯑꯣ ꯁꯂꯥꯏ ꯉꯥꯟꯕꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯈꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯀꯨꯝꯍꯩ ꯃꯄꯨꯡ ꯐꯥꯔꯦꯅꯦ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯂꯤꯂꯥ ꯃꯁꯥꯟꯅ ꯑꯁꯤ ꯅꯨꯡꯉꯥꯏꯐꯝ ꯊꯣꯛꯏ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏ ꯑꯅꯤꯗꯣ ꯑꯅꯤ ꯍꯥꯏꯕꯗꯤ ꯑꯣ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦ ꯇꯥꯃꯣ ꯆꯤꯡꯂꯥꯏꯒ ꯏꯇꯩꯃꯕꯦꯝꯃ ꯂꯩꯁꯅꯥꯒꯗꯤ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯂꯩꯕ ꯃꯔꯝꯅ ꯑꯊꯨꯕ ꯃꯇꯝ ꯈꯔꯁꯤꯗ ꯁꯣꯏꯗꯅ ꯊꯣꯛꯂꯛꯑꯅꯤ ꯃꯥꯂꯦꯝ ꯃꯀꯥ ꯂꯥꯝꯂꯝꯕ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯍꯟꯖꯤꯟꯈꯤꯗꯨꯅ ꯃꯉꯛ ꯅꯣꯝꯂꯗꯨꯅ ꯈꯨꯝꯂꯩ ꯃꯈꯣꯏꯕꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯗꯨꯕꯨ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯂꯛꯏ ꯁꯦꯝꯆꯥꯏꯁꯨ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯂꯛꯏ ꯃꯐꯝ ꯑꯁꯤ ꯑꯇꯩ ꯀꯅꯥꯒꯤ ꯅꯠꯇꯦ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯍꯣꯏꯒꯤ ꯌꯨꯝꯐꯝꯅꯤ ꯃꯇꯝ ꯑꯃꯗ ꯅꯤꯡꯁꯤꯡꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯝꯕ ꯃꯥꯒꯤ ꯄꯣꯛꯐꯝ ꯂꯩꯐꯝꯅꯤ ꯌꯨꯝ ꯃꯩ ꯆꯥꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯝꯐꯝ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯈꯣꯡꯒꯣꯜ ꯇꯥꯔꯛꯄ ꯉꯝꯂꯛꯈꯤꯗꯦ ꯃꯤꯑꯣꯏ ꯃꯈꯜ ꯀꯌꯥꯅꯤ ꯄꯥꯛꯂꯕ ꯂꯝ ꯑꯁꯤꯕꯨ ꯃꯤꯇꯥꯕ ꯂꯧꯁꯤꯟꯒꯦ ꯈꯣꯞꯆꯤꯟꯒꯦ ꯈꯟꯕ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯉꯝꯂꯛꯈꯤꯗꯦ
ꯃꯁꯤꯒꯤ ꯃꯔꯝ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯃꯇꯝ ꯑꯃꯗ ꯃꯤꯇꯥꯟꯅꯔꯝꯕ ꯍꯤꯡꯒꯣꯜ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏꯅꯔꯕ, ꯆꯪꯕꯗ ꯑꯀꯤꯕ ꯄꯣꯛꯅꯔꯕ ꯃꯐꯝ ꯑꯃ ꯑꯣꯏꯅꯔꯛꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯨꯕ ꯃꯤ ꯐꯥꯎꯕ ꯌꯥꯎꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯤꯅꯩ꯫ ꯁ꯭ꯌꯥꯝꯆꯥꯏ ꯃꯁꯥꯃꯛꯁꯨ ꯃꯐꯝ ꯑꯁꯤ ꯆꯪꯕ ꯉꯝꯗꯦ꯫ ꯉꯝꯃꯤꯕ ꯍꯥꯏꯕꯕꯨ ꯃꯥꯂꯦꯝ ꯃꯊꯟꯇꯅꯤ, ꯃꯥꯒꯤꯗꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝꯅꯤ꯫ ꯋꯥ ꯄꯨꯝꯅꯃꯛ ꯊꯩꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯂꯦꯝꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ, "ꯑꯦ, ꯏꯀꯥꯎꯕꯨ ꯀꯥꯎꯏ, ꯑꯩ ꯅꯣꯡꯃ ꯂꯥꯛꯀꯦ, ꯑꯗꯨꯒ ꯅꯤꯡꯁꯤꯡꯒ ꯎꯅꯔꯒꯦ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯏꯉꯩꯗꯒꯤ ꯑꯃꯨꯛꯇ ꯆꯠꯂꯝꯈꯤꯔꯣꯏ, ꯈꯪꯕꯁꯨ ꯈꯪꯂꯝꯈꯤꯔꯣꯏ꯫ ꯃꯥꯒꯤ ꯃꯌꯨꯝ ꯃꯔꯝꯗꯝ ꯃꯔꯩꯀꯥꯏ ꯐꯥꯎꯕꯗꯤ ꯈꯪꯍꯟꯕ ꯆꯨꯝꯃꯤ." ꯁ꯭ꯌꯥꯝꯆꯥꯏ ꯍꯟꯗꯛꯃꯨꯛꯇꯤ ꯃꯔꯥꯏꯕꯛ ꯈꯨꯃꯥꯡ ꯀꯥꯡꯉꯛꯏ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯔꯥꯏꯕ ꯑꯣꯏꯗꯦ꯫ ꯅꯤꯡꯁꯤꯡꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯒ ꯌꯨꯝꯐꯝ ꯑꯁꯤ ꯎꯔꯒ ꯇꯧꯔꯛꯀꯗꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯈꯜꯂꯨꯕꯗ ꯁ꯭ꯌꯥꯝꯆꯥꯏ ꯄꯥꯈꯠꯈꯤꯕꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯈꯨꯗꯥꯝ ꯑꯗꯣ ꯁꯠ-ꯁꯠ ꯂꯧꯊꯣꯛꯂꯛꯏ꯫ ꯏꯪ-ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯥ ꯊꯣꯛꯇ꯭ꯔꯤꯕ ꯑꯉꯟꯕ ꯑꯌꯨꯛ ꯑꯁꯤꯗ ꯍꯨꯃꯥꯡ ꯌꯥꯝꯅ ꯁꯧꯔꯕꯒꯨꯝꯅ ꯇꯧꯔꯛꯏ꯫ "ꯅꯪꯕꯨꯗꯤ ꯑꯩꯅ ꯍꯥꯠꯀꯅꯤ, ꯅꯪꯕꯨꯗꯤ ꯑꯩꯅ ꯍꯤꯡꯇꯠ-ꯊꯠꯀꯅꯤ, ꯅꯪꯕꯨꯗꯤ ꯑꯩꯅ ꯁꯨꯝꯗꯨꯅ ꯁꯩꯗꯠꯀꯅꯤ, ꯅꯪꯕꯨꯗꯤ ꯑꯩꯅ ꯃꯇꯠ-ꯃꯇꯠ ꯊꯗꯠꯇꯨꯅ ꯊꯣꯡꯈꯥꯗ ꯃꯆꯦꯠ-ꯃꯆꯦꯠ ꯆꯈꯥꯏꯗꯨꯅ ꯐꯨꯝꯒꯅꯤ." ꯌꯥꯛꯂꯕ ꯉꯪꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯥꯡꯅ ꯅꯣꯛꯂꯗꯨꯅ ꯄꯦꯟꯅ ꯂꯥꯎ ꯈꯣꯡꯂꯗꯨꯅ ꯍꯥꯏꯔꯛꯄ ꯈꯣꯟꯖꯦꯜꯅꯤ꯫ ꯁꯛꯇꯝ ꯎꯗ꯭ꯔꯕꯁꯨ ꯁꯥꯍꯨꯝꯗꯤ ꯌꯥꯝꯅ ꯀꯜꯂꯤ, ꯑꯀꯤꯕ ꯐꯤꯕꯝꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯐꯛꯂꯥꯡꯗ ꯊꯦꯛꯂꯤꯕ ꯑꯄꯥꯛꯄ ꯘꯔꯤꯗꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯕꯒꯤ ꯇꯦꯛ-ꯇꯦꯛ ꯂꯥꯎꯕ ꯘꯔꯤ ꯀꯇꯥꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯍꯧꯅ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯁꯤꯗ ꯇꯥꯔꯛꯏ꯫ ꯐꯃꯨꯡ ꯑꯃꯠꯇꯗ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯂꯩꯁꯅꯥ ꯇꯨꯝꯗꯨꯅ ꯂꯩ꯫ ꯐꯛꯂꯥꯡꯒ ꯇꯥꯏꯅꯅ ꯇꯨꯝꯂꯤꯕ ꯂꯩꯁꯅꯥ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ꯫ ꯆꯦꯞꯃꯣꯛ ꯂꯥꯎꯗꯦ꯫ ꯃꯃꯤꯠꯇꯣ ꯑꯌꯦꯡꯕ ꯑꯃꯗ ꯅꯣꯡꯊꯛꯇ ꯌꯦꯡꯕꯒꯨꯝ ꯇꯧꯏ꯫ ꯌꯣꯡꯈꯥꯛꯂꯣꯡꯅ ꯍꯤꯞꯂꯤꯕ ꯃꯍꯥꯛ ꯑꯗꯣ ꯂꯣꯡꯅ ꯑꯗꯨꯃꯛ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯩꯁꯅꯥ ꯃꯆꯤꯝꯕꯥꯜ ꯑꯅꯤꯗꯣ ꯅꯥꯀꯟ ꯆꯤꯡꯅꯗꯨꯅ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯑꯀꯤꯕ ꯐꯪꯂꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯏ꯫ ꯃꯁꯥꯗꯤ ꯏꯔꯦꯡ-ꯂꯦꯡꯗ ꯃꯉꯛ ꯑꯗꯨꯗꯃꯛ ꯂꯦꯡꯂꯗꯨꯅ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕ ꯆꯤꯡꯂꯥꯏꯗ ꯃꯨꯟꯅ ꯆꯥꯒꯗꯕꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯂꯥꯏꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯄꯥꯡꯂꯛꯏ꯫ ꯅꯥꯀꯟꯗ ꯂꯩꯁꯅꯥ ꯍꯤꯞꯂꯝꯗꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯀꯤꯕ ꯐꯪꯂꯕ ꯃꯤꯅꯣꯛ ꯑꯗꯨꯃ ꯅꯣꯛꯂꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯐꯃꯨꯡ ꯃꯌꯥꯏꯗ ꯆꯞ ꯇꯤꯡꯅ ꯐꯝꯂꯒ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯤꯡꯂꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯝꯂꯒ ꯍꯤꯞꯅ ꯈꯪꯍꯟ ꯍꯟꯗꯣꯛꯄꯗ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯍꯥꯏꯊꯈꯤ꯫ ꯀꯥꯡꯈꯜ ꯈꯟꯗꯕ ꯐꯃꯨꯡ ꯑꯣꯏꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯆꯤꯡꯂꯥꯏ ꯃꯈꯥꯗ ꯇꯨꯈ꯭ꯔꯦ꯫ ꯃꯗꯨꯗꯇ ꯂꯩꯁꯅꯥ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯄꯨꯛꯇꯝꯕ ꯃꯈꯩ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯨꯞꯂꯒ ꯃꯤꯠꯐꯝ ꯍꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯣ ꯃꯥꯡꯈꯤꯗꯨꯅ ꯑꯀꯤꯕ ꯄꯥꯈꯠꯄ ꯃꯥꯟꯕꯒꯤ ꯁꯛꯐꯝ ꯑꯃꯗ ꯑꯣꯜꯂꯛꯇꯨꯅ ꯀꯧꯔꯛꯏ, "ꯇꯥꯃꯣ!" ꯆꯤꯡꯂꯥꯏ ꯃꯁꯥꯗꯣ ꯋꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯀꯤꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯅꯥ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯏ꯫ "ꯀꯩꯗꯧꯔꯤꯅꯣ ꯐꯃꯥꯡꯗꯨꯗ?" ꯆꯤꯡꯂꯥꯏ ꯂꯩꯁꯅꯥꯕꯨ ꯌꯦꯡꯅ ꯃꯅꯤꯡ ꯍꯜꯂꯤ꯫ ꯅꯪ ꯀꯩꯗꯧꯔꯦ?" ꯂꯩꯁꯅꯥ ꯚꯥꯞ ꯇꯥꯗꯦ꯫ "ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯍꯤꯡꯁꯤꯗ ꯇꯥꯃꯣꯅ ꯇꯧꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ?" "ꯑꯍꯤꯡꯁꯤꯗ ꯅꯃꯤꯠ ꯅꯅꯥꯏ ꯌꯨꯡꯈꯠꯇꯅ ꯐꯝꯗꯨꯅ ꯅꯣꯛꯂꯒ ꯂꯩꯔꯤꯕ ꯅꯪꯕꯨꯅꯤꯅꯦ ꯑꯩꯅ ꯉꯛꯂꯤꯕꯗꯤ." "ꯍꯥ? ꯑꯩꯕꯣ? ꯀꯗꯥꯏꯗ? ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯉꯥꯏꯔꯤ꯫ ꯇꯥꯃꯣꯅ ꯃꯈꯥꯗ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ, ꯏꯟꯊꯣꯛꯅ ꯌꯥꯍꯦꯞ ꯊꯤꯈ꯭ꯔꯦ ꯇꯨꯝꯕꯗ." ꯆꯤꯡꯂꯥꯏ ꯃꯁꯥꯗꯣ ꯐꯥꯊꯩ꯫ ꯆꯠꯇꯨꯅ ꯔꯨꯝꯗꯨꯒꯤ ꯂꯥꯏꯠꯇꯣ ꯊꯥꯜꯂꯤ, ꯑꯗꯨꯒ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯇꯨꯅ ꯅꯦꯅꯥ ꯇꯥꯅ ꯐꯝꯊꯩ꯫ ꯂꯩꯁꯅꯥ ꯅꯥꯀꯟꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯂꯧꯔꯒ ꯄꯤꯔꯛꯏ꯫ "ꯊꯛꯆꯤꯜꯂꯣꯁꯦ, ꯍꯨꯃꯥꯡꯅꯁꯨ ꯂꯣꯏꯔꯦ." ꯆꯤꯡꯂꯥꯏ ꯏꯁꯤꯡꯗꯣ ꯂꯧꯗꯨꯅ ꯊꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯃꯪꯍꯥꯗ ꯁꯤꯌꯨ ꯌꯥꯗꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯎꯔꯤꯕ꯭ꯔꯣ?" ꯃꯪ ꯄꯜꯂꯛꯄꯗ ꯂꯩꯁꯅꯥ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯈ꯭ꯔꯦ꯫ ꯆꯞ ꯇꯤꯡꯅ ꯐꯝꯂꯗꯨꯅ ꯃꯪꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯥꯈꯠꯅ ꯆꯤꯡꯂꯥꯏꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯑꯀꯤꯕ ꯄꯣꯛꯏ ꯇꯥꯃꯣ." "ꯀꯩꯗꯧꯔꯦ?" "ꯊꯥꯏꯅꯒꯤꯗꯣ, ꯅꯪꯅ ꯃꯗꯨꯗ ꯈꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ?" "ꯏꯔꯣꯏ ꯂꯣꯏꯁꯜꯂꯨ ꯌꯥꯗꯕ ꯑꯃ ꯂꯩꯔꯤ, ꯑꯗꯨꯅꯅꯤ꯫ ꯑꯩꯅ ꯃꯪꯅꯤꯡꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯪ ꯑꯗꯣ ꯃꯪꯕ ꯅꯠꯇꯦ꯫ ꯄꯨꯛꯅꯤꯡꯁꯦ ꯏꯔꯨꯝ ꯂꯨꯝꯗꯦ."
Laisna mathabakta makunna pop tamna tamna thajaraduna sor sangna sangna hondoklaga mathanda soli utok utokpa manga mahik mangida karino mangdo tamudana nongandri khamungdagi hagotringaida mangi wangangnaba phati is kitawrano nangbo dugumba kayam luna ngakna sasabu nupino thainadi ngangningba dongdo tawningba pangdogda tawbadaine hujiktada karino liro tagi thainagi aikhoigi thaba pangthokhankiba mamitse bi hanubido sikre haibadaine madubo hoini mabudi anaba madagi lekhidredana oh madu mo mangda urira nahakise hoi yamna kireba wahai kya hairami aibu koitan tanarami nangna khanjin manbagini madi aikhoigi mini kaino magi mateng aikhoina pangi aikhoigi mateng mana panglakhi magi so awan matik chana piki karibo kaiba tonglakhigi masagi anaba madagi lekhidabani mang aikhoida nungairoi maram amata liti adubu khangde ai asengba aroiba madi khangning thabak sel thum araibani yumda thoknaba tawsi isa hatringai isa hana hatpa sor aikhoibu singnaba saradana yarese pothar mabu kaino magi wa araibani yumda thokpaga wafam ado hayeng khenarasi ai hipeko amuk phamduna leiramanu jinglai thoksadana hipthakre laisna matha isa sana phamduna lehowi madudagi laisna wakhal ama laklaba mali bedside table dugi khwai makha thangba drawer adu lamduna chingthoklaga che chang makum mata mayamdo koi otuna haigatlaba matung photo amaka puthori photo do makut ani changna chena paisiladuna asawba sabtra kabagi sakham amada munna yenglei luching amadi khagi mada lairiba makhoi imung ahumgi punna naminaba family photo duni laisna haikibadu makchumi angang ani da lariba photo do semdoklaba photo ni haibadu chumi laisna na hujik pariba photo siga manadi khenaba haibabu khagimba amadi luching na uriba photo dudi salainganba luching amadi khagimba imung ahum khakki photo ni aduga laisna na pariba photo sidana ningsinghenbi hoigi imung siyauri punna makhoi imung marigi miyoi loina suna namba photo ni photo do da yauriba piklibi ningsinghenbi gi saktamado munna yenglei adudagi amu magi matam amagi chanajabi piklingai mata leima ningsingina mamaibi masibo sauna mamit I kana yenglei yenglaga laisna sauningbana leiba ngamlaktre khangaude mikup aduda mahangna cheksinna losinduna thamliba photo do makut ani changna pena tangkhaitana segare laisna na segareba photo duda munna yengladuna mamita maseng marang oina tamahuraba malem amadi leima hoigi paklaba hanglaba songlaba yumpham adu numidangi amam marakta musi urakpogum tawri